ngasi numida waram phongkhiba tongan Manipuri sifungsingdagi maroibi ipausing meyamna thamjagi ahanbada paugi Mipham pangthokpa Loiraga paomising Lupa sama Yellakpadagi Segai raga langsingkhre ngasi nungthil Manipur Democratic Frena Manipur Press Club ta pangthokpa paugi Mipham amada paomising Lupa sama Yellakpadagi Imphal Times ki editor Kumaksam Rinkuna thawong adu paomising usitaba utpani haiduna mangona piragliba Lupa sama Segai duna paugi Mipham pangthokliba Manipur Democratic Front ki lusingda langsingkhre Hiramasigi matang All Manipur Working Journalist Union ki President Wangkemsa Shamjaida Imphal Times ki editor Rinkuna phungdokpagi matung inadi paugi Mipham adu pangthokpa hek loibaga Manipur Democratic Front ki lusingba ma oiriba sapam samungau hairiba miyaisina paugi Mipham adu saruk yaba yaukhiba paumisingda envelope amamam yelaki khudakte envelope hangdoktuna yenglubada Lupa sama sati ama yarongki madura paumisingbu mamal piraga laibiyaba pau ihanba yabagi mawong sa tharakpa adu yaningda butuna senpham adu Segai raga langsilam khyaki editor Rinkuna makatana phungdorakhibadi asigumba paumisingbu hanthana yengba sel piraga pau ihanarbagi thawong manba thabasi matungna amu hana sa thabidanaba amjugi mekedegi thabak paikhatpiyo haibasu phungdorakhi Atopa laibak thiba paw mana car ama accident thokpadagi miyoi mari sokle hairi National Highway 102 gi saruk ama oiriba Thawal Bazar gi Delight Hotel mamangda ngarang numidang pung 10 makhairom taba matamda Boleno car registration number MN04P 1693 asi accident thokpadagi gari edu tonglakpa miyoi mari asu apanangkre hairi asopasing adu khudakta Imphalgi North EOC da leiba Ras Midisti da pukatuna lekanaki soklaba miyoi mari edudi khongman basi khongdagi lairen lakpam Roshan Singa sei taraga mapan apok L iboton singa Yaripok khoiromdagi Telem Sanajawa sei taraga mapan apokpati Manglem singa Yaripok khoiromdagi Sarangthem Shitaljit Singa sei taraga mapan apok S Somo singa amadi Yaripok khoiromdagi Khaidem Baremdam Singa sei taraga mapan apok case Ravi Kumar Singa kawi hairi hensu pausna makhatana phungdurakli atopa paw manamo CM Birena saruk yaduna paumai Thauni Festival 2023 pangdokre pali belenga sina singtam khaidana thong manana sakhanabagi thabak kaya tokre se minister Senapati district ki Phaibung Khulen ngarang digi hauna paumai Thauni 2023 gi thauram pangthokpa khre ngasi thauram asigi nini sanma numita Manipur gi minister and Beren su thauram asida saruk yakre se minister na thauram pangthokpham de hek thunglaba matamda mafam adugi miyamna paumai phurup ki nat ki phizol setuna pareng sana leptuna taram okhi loinana paumai phurup ki nat ki jagu isai kya sotki ngasi gi thauram aduda MLA sing minister sing MP saruk yaduna thauram aduga mari leinaba calendar amadi Souvenirs Minister N. Beren release tauki thauram asibu sili langlibi singna Minister N. Beren atai Minister MLA amadi MP da khudol pot kya khudol tamki thauram aduga mari lena Minister N. Beren wa ngangladuna phungdokhibadi lenga asina singtam haiba khaidana thungmadana sokhonabiki thabak kya pangthoktuna lakli Go to Hills ki thauram pangthoktuna singi mapam singda kari awat palebigi khangdoktuna project kya pakhatkre masidana tana tungan bas Shamga sagatpagi thabak kya su paikhatuna lakli se minister makhatana phungdokhibadi haujikti mamangai matamgi Senapati district haibadu oidre matam amada Senapati district ki miyamga matamdugi lenga ka pau phaunaba watpadigi sako thorangi thabak kya paikhatpangam khidaba du haujik lenga asina Senapati district ki wena sako thorangi thabak kya paikhatpangam le se minister masamangna Senapati district yamna toina laktuna sako thorangi thabak kya paikhatlibasi mamangna amukta tawkhiba uramlo haiki Haujikti Senapati district open gym, Ima market, trauma center, blood bank, amusement park kaya thamangamle loinana stadium sabasu lusilakadore Senapati miyam Imphal da laktuna analengi thabak tawrambadu haujikti singi district kudimakta analengi khudong saba lenga sina phanganba ngamle haina phongdokhi ngasigi thauram aduda paumai phurup ki mekedigi minister N. Berenda memorandum amasu kusinaki loinana paumai singna memorandum aduda panki bu wafam sing thabak oina pangthoktuna hotnagani hansu minister na tiliba miyam aduda thajaba pikhiadi atopa paumana Manipur ki governor Laganesan lenga ki minister MLA sing mari lenaba officer sing amadi khunja sing unaduna Bisnupur district ki soko thorangi thabak sing pakhanaba wahang pakhum tawduna wari sanakre haidi
Manipur ki Governor La Ganesan, Manipur lenga ki Minister Singh, MSPDCL की चेयरमैन LDA की चेयरमैन बिष्णुपुर डिस्ट्रिक्ट की MLA सिंह डिस्ट्रिक्ट लेवल्स ऑफिसर सिंह सिविल सोसाइटी ऑर्गेनाइजेशन सिंह खुंजा सिंह उनदुना सको थोरांगी हिरम क्यार अवार अपा सिंह तानाबा इंटरेक्शन प्रोग्राम अमा डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर सिंधुना ngasi कुंबी कंगजीबुंगना पांगथोखरे थौराम मधुदा मणिपुर की गवर्नर ला गणेशन MSPDCL की चेयरमैन ओइरिबा थांगा केंद्र की MLA टी रविंद्र LDA की चेयरमैन M अश्विनी कुमार ओइनाम केंद्र की MLA I नलिनी कुंभी केंद्र की MLA S प्रेमचंद्र एक्स MLA S अभीर गवर्नर की सेक्रेटरी W बॉबी DC बिष्णुपुर L विक्रम अथुब मिथुंग सिंह ओइना सरुक याखी थौराम मधुर सरुक याखीबा मियोइसिंग सको थौरांग हिरमदा मखोई अपाम सिंह तौहनिंग थबक सिंह क्यागी मतांग गवर्नर MLA सिंह डिस्ट्रिक्ट एडमिनिस्ट्रेशन सिंह की ऑफिसर सिंह सिविल ऑर्गेनाइजेशन सिंह की म्यूट सिंह अमदी सरुक याखीबा मियामगा इथै लखोंग लौ सिंगु लंबी थोंग एजुकेशन वाटर सप्लाई हेल्थ न सिंग सको थौरांगी हिरम क्यादा वांग पकुम तौदुना वातनकी थौरमगा मरी लेना गवर्नर ला गणेशन फोंदोखिबदा मागना मिनी इंडिया ने हाइनरिबा स्टेट असिगी मियोय कांगलुप खुदिंगा उनदुना वाताना पामी जनता दरबार पामगी सरुक अमोइना ngasi asisu officials visit lakpani haina फोंदोखि COVID-19 की मतमदा पालिबा लेंगा सी proactive ओइबना अवाब हंदखि अदुबु voluntary vaccine कापथोपसिंगना हेन ngakthopangani अतै अनाबसिंग manganana lenga ki thorang sing yamna sogolaki governor na makhatana phongdokibidi ngasi sisu MLA sing yawbana miyam gi khongjel asi chief minister su soidani yawgani lenga ki amade district administration paikhaliba soko thorang gi thabak sing su miyam apamba phanglibra phangdabra khangdopangam bani India na superpower country oina bohonaragasu haurakliba na hakya drug te edi oirakpa lebakthibani masi mutanaba miyamna lengakta mating pangbiu drug sungbasing yonbasing popi thabasing marufangna muthanaba honaminasi G20 asisu state khudingi program tawgani manipur su loktak ta pangtokani loktak asi kannanaba miyamna honagadabani loinana G20 sarugyaba lakadabasing ningthina okpisi Bishnupur district asi malemgi tourist ki map ta yohananaba honaminasi amasung district asi da nupi singi sainik school amasu athupa matamda laklagani haikienasu paushna makhatana phongdorakli Makasa tharak poina to papaomna private school kharana English singaniga kungo homdoidagina kunga mari session hauribasi khudak te lepiu KMWO Manipur lengakna apaba mahiroi puthukna bigidamukta lokhalakpa thaurang ama oina English singaniga kungo homdoigi academic section asi February phawba class tawnaba khangan kiba leirabasu thawai usitabagi mawongda Thobal district ki manungsana leiba school khara anauba session 2023-24 hauramba thengnare थेंगनबा यावरे हेना कंगलेपाक माइनॉरिटी वेलफेयर ऑर्गेनाइजेशन KMWO की पब्लिसिटी सेक्रेटरी काजिबना प्रेस थोकप सिरोल अमन हाइरी सियोल सिन हाय असिगुम थवोंग सि तौदनबा हान लुब असिगी मेकेरी की मणिपुर लैरिबा महिलोइसन खुदिमक मीडिया की थोंगदा खंगन खिबसु लेख्रबनी लोइनना ngasiगी लेंगा की मखादा लैरिबा गवर्नमेंट एम्प्लॉई ZEO सिंगदा खंगन खिबसु लेख्रबनी ZEO सिंग असि मथौ तौरीब्रा नत्रगना खंगना खंगना तुमिना लैरिब्रा हाइना लुपसिना सिंगबा लैरि लैंगा अमना लौथोकिबा ऑर्डरबु थवै उसितबा महिरोइसंग सिंगदा करी एक्शन लौगदोरिबनो हाइना लुपसिना फोंदोरक्ली सेरोलसिन हाइ मणिपुर लैंगा की एम्प्लॉई अम ओइबिगी मसागी थवंगबु ngakpa ngamdrabadi famdagi resign tawbana asum khongthang oigani amasum education department की employee की manung saliba maru oina ZEO sing table kon gi thawong lepiro amadi field visit tawbina basu loop asina appeal torakli adu education minister amadi education director na lepalaitana mairui sing gi yaifana bhona bada loop asin ikai khomnai adubu लेबक थीबदी ऑर्डर थोखरब मतुंगदा थाब ओइना ओनथोकप ngamdrabadi pangdabagi thawong ne haina lup asina lawdaba ngamloi ngasi gi lenga asina tungi mirol gi dama apaba thoram kya pekhalakpagi manungsana education sector so mani ngasi gi lenga nasu mairoi singbu phagat hanabagi thabak thoram kya pekhatuna leiriba tala sida lenga ki order bu thawai usitaba mairoi sing government recognize khudak ta kadabne masum karamba school new admission horabagi habisi thidokpu matam oiri haina KMWO manipuna फोंदोरक्ली सियोलसिना अरोइबदा हाइरिबदी थौबाल की महिलोइसंग अमा अनिना लैंगा की ऑर्डर ngaktraga महिलोइसंग पुनमक मांगथोकपगी थवंग लेपदबनी
loidana lup asina makata na yengsin bida new admission horamba thengnarabadi logi matung in laudri school thingbi khongjang sangsingani loidana asiguma pamdaba thodok sing tholaktingaida higher authority na miyeng sangbi na basu appeal torakli hena pausna phungdurakli amaromdana Manipur Pangliba Manam Nungsiba Madi Hidak Siamada Kwaidigi Kanaraba Pambi Sing Sizinapam Kangdana Lady Dr. Yorin Tomba Manipur Mahaurol the Panglava Hidak Siamada Kanaba Madi Manam Nungsiba Pambi Singasi Matam Sunaba Kulai Awat Pamadi Sizinapam Kangdabana Lupa Lissing the Tan Biaba Polam Singasi Sizinapam Kangdana Lady Hena MSME Technology Center Impalgi Deputy Director Dr. Shinam Yorin Tomana Fondokre Wapamasi Ministry of MSME Government of India Gimiyang Makada MSME Technology Center Impalamadi DM College of Science Botany Department Anina Kusamnaduna Sinduna Numit Humisuna Pangtokadaba Training Program of Primary Processing Ends Value Addition of Medicals Ends Aromatic Plant Hagdokpagi Thoramda Dr. Shina Yoren Tomana Fongdokibane Amasum Pangthokiba training program Hagdokpagi Thoram Maduna Magna Makatana Haikibadi Manipur Pangliba Medicals and Aromatics Plant Singasi Limited Resource Oregasu Top Magul Lady Posaga Dugi Commercial Bilu du Lawangandri Mashida Center Sinangasi program Pangtokuna Commercial Bilu du Karamba Pampawa Sanctionuna Lawayagadi Habidugi Matanga Kangamlagani Lamda Mashigi Miam Amadi Hawalagliba Mahaurol Singnasu Lamda Mashida Fangliba Resourcing Seasonaduna Karamna Taugani Habigi Matangasu Center Sinamiam Gimating Pang of Gaiduna Lady Lamda Mashida Lady Vakanaba Pambi Singasi Karama Monda Seasonaraga Tabak when on top of Yagata Gamadi Machinamiam Nakayam Nakanaba Piduna Miam with Sitmilon the Mating Ogata Gamadi Mausaki Hidakanaba Madi Madam Nungsibo Pambi Singasi Karam Seasonaraga Ayueba Sento Ulambia Masiamba Yagata Habadi Matanga Mahiro Sing the Natana Miam the Nashida Gihona Pangtoka the river training program Machina Kangan Bangamlagani Hansu Magna Makatana Fondoki DM College Science Botany Department of Bangtokiba Training Program Hagdokpagi Thoramaduda DM University Vice Chancellor Professor N. Ras Mohan Singan Chief Guest DM College of Science Principal Professor N. Bhubaneswari MSME Technology Center Impalgi Deputy Director Dr. Shinam Yorin Tomba DM College of Science Department of Botany Head of Department Dr. Ranjana Rajkumari Namathangshina President as Guest of Honor Witness Yakibu Department Sigi Faculty Members Sing Mahiro Sing Amadi MSME Faculty Officials Singsu Saruk Yakihena Pausna Makatari Makasa Tarak Point a Pausal Pausi to get to Pamaruiba Paukrana Poppy Marak Zagoi Sapa Padraga Wangang Lupi Editor Pavas Electivani Haresor Say Marie Manga Mamang Manipur si drug putopo sintawagi transit lambiam oiram labasu BJP Lengana Yellakpadagi Segai Malem Gidraki Mepta drug putopo state ama oibangam Kriana Manipur Pradesh Congress Committee General Secretary Administration Haresor Gos Mina Fondokre Wapa Masingasi BT Rota Labor Congress Bona Pangtokiba paomising Unaba Amada Fongdok Laduna Tha Ahum Longi Mamang the Lamda Masigi Masak Nairabi Lusing Biamana Poppy Merak Zagoi Shaduna Photo Tagalakmatamda Lengas na Paba Punbiki Wapam Takidi Adubo Hauzik Satariba War on Drug Matanga Panel Discussion Amada Miam Gueba Wapam Krafongdok Lubigidama Lamda Masigi Masak Nairabi Editor Amabudi Police na Mayum the Gifakali Laiba Sigi Home Minister Lakani Habigi Harau Marakta War on Draki Kongjang Sangshili Lengasina Poppy Tarambadigi Toklaba Kul Singi Pile Sipsing Taran Okpamadi IRB RD Department Yauna Nauna Tabak Sangla Muisingda Appointment PBG Program Yauri Basimakti Manipur Itihasta Hadakta Hanmani Haikenesu Pausna Fundurakli Amaromdana third gender Saniga Kun Yauna Apunba La Kun Henbigi Final Electoral Roll Fonkrari Election Commission of India ki akanabas schedule ama ki makada Manipur ki tungan singamasum tampaki district humfu giweba final photo electoral roll ngasi lampel pat leiba chief electoral officer ki office ta additional CEO and Prabina Fongkre electoral roll fong basida yaw hogdaba sai taragani pan suraba lamdam sigi nupa nupi amasum third gender na saliba sai sigi April ama 1 July amadi 1 October phawgi manungda form taruk mensinduna mari lenaba ERO singda pislak labasu khalakli phongkriba final photo electoral roll aduda
Punna nupa voter lak mapanga lising maudraga mangaga saniga nipani nupi voterna lak taraga lising humpuga nithoiga samniga kunga turuk oibigi manungda third gender na saniga kunni salibse sigi January ama phawgi manungda punna voter lak kunga lising yankaiga tereka sani panga yankaiga marigi oina ngasi phongkiba electoral roll adu yauri mari lenabi state asida laiba state amadi national political party singna nam thoklaba format asi si oina natragana DVD oina lampel pat leba CEO gi office tagi Mipham thokpa senpham sing piraga lawba yagani ngasi laukhokiba final electoral roll adu Imphal East Imphal West Bishnupur Thawbal Jeribam Sandel Urkhul Kangpokpi Senapati Tamenglong amadi Chuchampur gi qualifying oiba voters singi maming mathai yauri hensu pausna pali Makasa tharak poina tentak na kangla pau di atin ma pau khro oina mem na thamjage water policy khangdaba PSED da praja singna asa tawrabadi nonggobi kobi seklaga laiji ising ngai ba taroidara MPTF Public Health Engineering Department PSED na sathari ba Manipur gi praja singda ising pibi gi thausilasi asum sathaduna leirabadi sei taragi matungda di Manipur asoba safe drinking water phangdabigi asoba dasa praja singna mayuknaragani haibisi Manipur Sarkar su Manipur praja singna su khangma darkar oi hena Manipur People Democratic Front ki secretary sapam samungok singan phongdokre wapam mesinga si Manipur Press Cup ta pangthokpa paugi Mipham amada magna phongdokhibani magna makha taraduna Sarkar su praja sing su khangdabana maram oiraga Manipur da safe drinking water gi awabasi sahi kunlom thengnaduna lakli Bharat Sarkar gi pekhaliba Jal Jeevan Mission gi makhada Manipur gi yumthong yaina safe drinking water 2022 fawda pigani authoki aduba English singani ga kungani thoi loikhre ising yumthong yaina piba ngamlaura Bharat ki state sing Manipur yauna pekhaliba Jal Shakti Abhiyan Manipur kamdoba masigi knowledge PSED su praja sing su leiti haibisi adum yabiyu Maramdi madugi knowledge lekti ningsing biyai Manipur gi water supply hagdoki bas English singa samapan ga taraga humdoidani sahi samaga tara suri 1913 Manipur gi apun mami singa si sarangna lahong ga lising ni fugo humdoige sani ga kungani thoi rom tani edu ngashidi sarangna Manipur gi apun mami singa si la kuntra ga manga ga lising ni fugo ni thuga samapan ga yangkai ga manga rom sure masigi thakpa onhaba madi sahi samagi plan tobo darkar oi hensu pawusna makhatana su phungdurakli Loishilak point attendak pa paung khutanga thamjage NH 37 gi nungkaw dagi jari phawba len ani gi lambi sem naba lupa crore satre ka humpuga point taraga turu kaitakhre Imphal jari national highway number 37 lambi gi nungkaw dagi jari thong phawba len ani gi lambi sem naba Ministry of Road Transport amadi highways na lupa crore satre ka humpuga point taraga turu ngarang sanction tawkre hana Ministry of Road Transport amasum highway gi minister Nitin Gadkari gi Twitter thagalakwa sirol amana hairi Nitin Gadkari gi sirol aduna hairi badi Imphal jiri lambi gi nungkaw phawba len ani gi lambi asi sema loibada Imphal amadi jiribam gi marakta lairiba miyamda soidana kanaba piragani kanaba pigadoriba sector singdi transportation education health kanaba pibagloidana lawmi singna puthokpa mahimarung sing puthokpu singna khudong saba piragani hairi Ado hausi ko nadi miyam pao sumatang sa lusinjar gam sumiyam pun anau babdet ngamin sa nasu senel sigi mekedik sumiyam gi famnes tamsari